Churchanpur district ke Chingkang Phai khulda kuki amadi zo kanglubani ki marakta khatna chaina bathokre miyoi kungi mathakta asoka pannangkre district asida CRPC 144 ki makhada thingma thamkre numit mangani mobile data yauna internet service thingdukre Thasi ki tang tara humdoi da thongnau zam brinda amasung miyoi amaga wari sanabagi audio ama social media da viral chatkhiba adugi matangda brinda na miyamda sengdorakli Ziribam da commando amana miyoi ama nongmai na kaptuna hatkre Ziribam district police na case ama register tawduna mihata sida chenariba CDO adu fagatkre Amasung panchayat election pangthokriba fawba hana panchayat election mai pakrabasingda panchayat ki thabak paihalu haina Manipur High Court na takiba order laingak na indabagi mayokta Supreme Court wakat payaw na khumdum kaya chamsilagani haina lautokre